Dhanamanjuri University ki Regular Vice Chancellor amasung Registrar Hapnaba Leingak na Hotnaraklibasi di Thagatli adubu maheiroi sing na talliba demand sing asi Phangdriphao maheiroi sing gi khongjang Hankhiroi haina DM University Students Union ki President Irom Dimocha na phongdorakli paumi sing una bama da wafam asi phongdokladuna mahang na hai maheiroi sing gi tungi da makhallaga changsilakpa khongjang asi da Leingak na tabiduna tha si gi tarani panda syndicate ki mifam pangthoklaga demand sing thabak to onthok na bkhotna gi haibagi thajaba pirakpa sinungai ba fawi matungda su awat apa lakpada maheiroi singna khongjang changsinba ngaidana thabak paikhat haningi hiramasigi matangda mamangda mari leinaba kayana kayarak hanna thajaba pirakhrabani aduna handakti demand sing asigi order phangdriba phaoba khongjang handok loi haina mahanga makhata khi panba yabadi thasigi mapandagi university asigi maheiroi singna chatharakpa khuthang chara henbagi khongjang adu university asigi campus manungda chatharambani adubu khongjang adu ngasidagi thangmai ban lila sing khongnang khongda leiba ima panthoibi community hall da makha chathana bohonarapada manipur police ki maike digi ating mapirakhi maikai ani gi marakta ngahak muknaraba tungda community hall asimakta da khuthang chara henbagi khongjang asi makha chathari hoina haukiba July gi tarik 8 dagi hauduna adi Dhanamanjuri University gi oiba full time regular BC Registrar Controller amadi F4 na singba magi leibam thokpa lelu haiduna chatharakliba hunger strike asi University manung da yam peaceful oina tawjaramani adubu response laktabadagi akhoi ngasi lambi sorok to thoksaraga tawjarakpani ada lambi sorok to tholaga tawri kari gi tam tawri ibunu haibsi mai lenaba department sing so ongtang khanbi akhoi su satrani like tamduna lainingi ado sumaina lambi sorok to tawse akhoi su nungaiba nachade ado kari gi tamaka satri jingi thamoida kari phawbugi tamda tawri no haibatu sumunna khanbiu hoina sida thola matungda sarkar gi step khadi uwa phagjai adi syndicate approval higher education dagi DP approval pibasi thokpa adagi syndicate pham khotpagi date 18 dagi pung 13 am da syndicate pham khotpagi notice khar hoi thengna jare ada khoina haijaningi di adu lakholiba step sing do khogi site gi dinum ai thagat nungai bu phaujai hai tare adu tawdabu satra na irang tawdringai da tawbiram taragadi ongena khoi nungai jagadamne adu khoigi sangseliba strike chidi syndicate phambado na maruni tawdabu pham matungda magi haidokpham thokpa registrar BC registrar controller ni singbudo haidok appointment phanga matungda adugi matamda khogi strike withdraw tawjagani adu gi notice to oina si oina khutta yaudri bawdi khogi strike withdraw tawba laijagiroi habse thamjage